너희 남아가 돼. 너희 남아 밥 먹어 나. Hey guys, cái đó này, tôi dịch xem mềm thế YouTube chỉ đó mà cái nó pi cái face reveal với tàu này có, reveal tàu thế, mà thằng tàu nào nè, anh ta cái pali tar mà lẽ, đó ai sẽ tàu ra cái, đó ai cái han mà cái nó pi chỉ đi, mà mình ra đi coi, mà cái Korean đang ngồi, ba nó tàu ra cái, cuốn tàu này có, tàu này. Hello. 여보세요. 어디까지 내게? 오빠. 아이도 holding jagoy tamammineba. Ado, ngasi ka na birthday no khangura. Guest tawne. 오, 강해. 애기도 왜 강해 되노? 강해. 너희 마만세 이다 나 너희 후랑 마사 뽑기다. 마기 나타. 아이고, 딸래 해능 참 강만데. as 강해 세 방기 타오네. I guess 또 게임 오세. 야우디 야우는 시마지다. 하라게 거. 조긴드로 존치나 아데기 김종운 아데기 존부리. 저만만이 어제티 아니야. 나때 하이바니. 딸래 해능 시기. Ako BTS ki Jungkook to. Magi birthday ni ngasi. Nga saya guest to do lale hai ba. ꯌꯥꯝ ꯂꯨꯕ ꯃꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯈꯪꯉꯦꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯀꯣꯔꯤꯌꯟ ꯄꯥꯝꯕ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯤꯊꯪ ꯀꯣꯔꯤꯌꯟ ꯄꯥꯝꯕ ꯅꯨꯄꯤ ꯀꯣꯏꯔꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯤꯕꯅꯤ ꯆꯥ ꯂꯩꯔꯤꯕꯅꯤ 생일 축하해 하이나네 ngang ai tumdagi pung baro taba nga wish pi ni ngo. ꯑꯩꯒꯤꯗꯅ ꯑꯩꯅ ꯅꯣꯡꯃ ꯋꯥꯠꯂꯤꯀꯥꯟꯗꯩ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯕꯨ ꯈꯪꯉꯝꯗꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯡ ꯕꯥꯔꯣ ꯇꯥꯔ ꯋꯤꯁ ꯄꯤ ꯑꯩꯉꯣꯟꯗꯗꯤ ꯄꯨꯡ ꯃꯩꯇꯨꯝ ꯂꯩꯈꯤꯕꯅꯦꯕ ꯑꯩꯒꯤꯗꯗꯤ Ai kek leuyudune achouba ma kaktuini. Ado ai thengi. Oppa sarange. ꯑꯣ ꯑꯩꯅ ꯈꯪꯕ ꯖꯒꯥ ꯌꯧꯔꯦ ꯑꯣ ꯁꯔꯥꯡꯉꯦ ꯑꯩꯅ ꯈꯪꯕ ꯖꯒꯥ ꯌꯧꯔꯦ ꯀꯣꯔꯤꯌꯥꯗ Thamage ko. Bye bye. Annyeong. ꯊꯝꯃꯒꯦ ꯐꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯣꯔꯤꯌꯥꯟꯗ ꯉꯥꯎꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯋꯥꯕꯁꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯦꯁꯨ ꯇꯧꯕꯤꯌꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕꯁꯤꯗꯤ Sai phone sai ka sana raktre. Chuman chale. Na bole te sai ka sana ni. Do hai ga. ꯍꯟꯗꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯃꯤꯡ ꯂꯤꯟꯊꯣꯏ ꯇꯨ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯉꯣꯟꯗꯩ ꯈꯔꯗꯤ ꯊꯦꯡꯗꯧꯗꯤ ꯇꯧꯕꯅꯦ ꯑꯗꯨ ꯃꯥꯁꯦ ꯐꯣꯟ ꯇꯧꯒꯦ ꯍꯜꯂꯣ Hello. Sana. ꯁꯅꯥ ꯀꯥꯏꯅ ꯍꯥꯎ ꯇꯥꯏꯌꯦ ꯀꯩꯗꯧꯔꯤꯒꯦ Kano ai gym da lay. Kano hangge ne. Nan noi thongan da ai jim khama wodo. Adu noi oidora. ไอ้ตุยที่ค่อยตั้งกระแสมาคำอุ่นเนี่ยค่อยกะกะเนี่ยตัวค่อยกินอะไรเลยที่เลยเตี้ยตัวจุมันเนี่ยจริงๆอ๋อมันนี่ค่อยกินหันตังลง Asia le tu. Ai kano hangge ba. Ai na halu ji pai phone je. Si iPhone je. Mayek seng da nang ngasai di wang do ai kitan man tai. Adagi photo ka pa da su zana. Mayek tu seng je thaga pa da zadre. Dana. nanggisi kan mani mamalida Ai birthday sa katangay tana. Kwa ngang na rồi sila nang adong khang na dong taw ko ba. Kwa. kay no ne sudah ta tra bane kamera ka to ka seng to yeng mo na Hau ko ai na ha do. Adi birthday sa katangay amina kai jay ga ni wan da. Katag sinmal lam ni na sum puthok ko do. Aduna han mo do puthok ni tana. Dare ai thok ko. คุยเนี่ยดูกันนะมาก็สิดูเลยกันไอโฟนโฟนละดาคัตตมานะฮอกกันอ๋อ Machu kai ga di ai kano mes thara age. Hỏi cong ko. Không.ทำมากี่ก็ 시지나 농안 놈이 따보 이런 데 가만히 까리 더 땡시게 좀 칼라요 누비 누비 꼴보다 예행 보비요 한다기 누비지나 왕레이 마카웨
ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩ ꯑꯩꯅ ꯍꯩꯇ꯭ꯔꯤꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯨ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯜꯂꯁꯤꯀꯣ ꯍꯜꯂꯣ ꯕꯤ ꯑꯩꯗꯣ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯦ ꯄꯩꯈꯥꯒ ꯅꯛꯁꯜꯂꯛꯄꯁꯤꯗ ꯑꯗꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣ ꯑꯣ ꯑꯩꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕꯅꯦ ꯑꯩꯅ ꯅꯍꯥꯟ ꯍꯪꯈꯤꯕ ꯑꯃ ꯄꯥꯏꯊꯥꯒꯣꯔꯁ ꯊꯤꯑꯣꯔꯝꯒ ꯁꯤꯖꯤꯟꯅꯔꯒ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃ ꯁꯣꯜቭ ꯇꯧꯕꯩꯗꯣ ꯑꯗꯨꯗꯣ ꯈꯪꯉꯕꯣ ꯑꯩꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯃꯥꯅ ꯂꯥꯏꯔꯤꯛꯀꯤ ꯍꯪꯖꯤꯜꯂꯛꯏꯁꯤ ꯎꯔꯦꯅ ꯑꯣꯀꯦ ꯑꯁ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯍꯩꯔꯝꯃꯦꯕꯀோ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯃꯨꯛꯇꯪ ꯅꯥꯒꯦ ꯑꯗ ꯑꯩ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯑꯁ ꯂꯥꯏꯔꯤꯛꯄꯨ ꯀꯩꯅꯣꯗ ꯍꯌꯦꯡ ꯆꯥꯎꯔꯃ ꯍꯩꯖꯔꯛꯈꯤꯅꯤ ꯂꯣꯏꯔꯦ ꯁꯤꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯊꯝꯃꯒꯦꯀꯣ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯖꯔꯣꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯣꯏꯕꯒꯤ ꯑꯋꯥꯕ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠ ꯇꯥꯕꯨ ꯑꯗꯨꯝ ꯃꯀꯣꯛꯁꯤꯗ IAS ꯑꯣꯏꯅꯤ ꯗꯣꯛꯇꯔ ꯑꯣꯏꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅꯤ ꯇꯧ ꯂꯩꯔꯦ ꯑꯩꯅ ꯁꯣꯝꯗ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ꯭ꯔꯥꯅ ꯍꯪꯕꯁꯨ ꯐꯪꯗꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯤꯅ ꯁꯨꯁꯤ ꯀꯧꯋꯦ ꯃꯥꯁꯦ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯈꯔ ꯇꯧꯋꯦꯕ ꯌꯥꯝ ꯀꯦꯁꯟꯅꯕꯅꯦ ꯑꯃꯨꯛ ꯀꯣꯜ ꯇꯧꯒꯦ ꯃꯉꯣꯟꯗ ꯗꯝꯆꯥ ꯑꯩꯗꯣ ꯍꯣꯝꯋꯥꯛ ꯇꯧꯔꯝꯕꯅꯦꯕ ꯑꯁ ꯑꯗꯨ ꯗꯝꯆꯥ ꯑꯩꯗꯣ ꯀꯣꯛꯇꯣ ꯁꯨꯝ ꯆꯤꯛꯈꯠꯂꯛꯑꯦꯕ ꯐꯣꯟꯗ ꯅꯝꯃꯛꯀꯦꯀꯣ ꯐꯕ꯭ꯔꯥ ꯐꯕ꯭ꯔꯥ ꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯦ ꯐꯕ꯭ꯔꯥ ꯀꯣꯛ ꯆꯤꯛꯄ ꯐꯕ꯭ꯔꯥ ꯑꯗꯨ ꯗꯝꯆꯥ ꯀꯩꯅꯣꯝ ꯍꯪꯒꯦꯕꯀꯣ ꯍꯪꯉꯣ ꯃꯥꯅ ꯍꯪꯉꯛꯇꯣꯏꯁꯦ ꯈꯪꯉꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯑꯩꯗꯣ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯝꯗꯗꯤꯅꯦ ꯁꯥ ꯑꯣꯏꯅ ꯄꯣꯛꯑꯝꯃꯗꯤ ꯍꯥꯏꯗꯤ ꯎꯆꯤ ꯑꯣꯏꯅꯒ ꯄꯣꯛꯑꯝꯃꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯑꯣ ꯅꯨꯡꯁꯤꯅꯤ ꯑꯗꯨꯗꯤ ꯗꯝꯆꯥ ꯐꯣꯟ ꯊꯝꯃꯒꯦꯀꯣ ꯅꯪ ꯍꯥꯟ ꯊꯝꯃꯣ ꯑꯁ ꯌꯥꯗꯦ ꯑꯁ ꯌꯥꯗꯦꯕ ꯑꯁ ꯌꯥꯗꯦ ꯍꯥꯏꯔꯒ ꯅꯍꯥꯟ ꯊꯝꯃꯣꯕ ꯑꯁ ꯊꯤꯟꯖꯤꯟꯕꯒꯤ ꯌꯥꯝ ꯀꯦꯁꯟꯅꯕꯅꯦ ꯁꯤ ꯉꯥꯡꯁꯦ ꯃꯊꯪꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯃꯤꯡꯁꯤꯅ ꯂꯤꯟꯊꯣꯏ ꯀꯧꯋꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯀꯣꯜ ꯇꯧꯁꯟꯒꯦ ꯑꯗꯣ ꯃꯥꯁꯦ ꯃꯔꯣꯟ ꯊꯣꯛꯇꯕꯅꯦ ꯃꯔꯣꯟ ꯊꯣꯛꯇꯕ ꯍꯥꯏꯗꯤ ꯃꯔꯣꯟ ꯗꯥꯏꯔꯦꯛ ꯊꯣꯛꯇꯕ ꯅꯠꯇꯕ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯟꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯈꯨꯝꯃꯛꯇꯦ ꯃꯁꯤ ꯃꯥ ꯆꯥꯔꯝꯃꯅꯤ ꯑꯗꯨꯝ ꯃꯆꯤꯟꯖꯥꯛ ꯆꯥꯔꯕ ꯍꯥꯏꯔꯒ ꯈꯨꯝꯗꯦ ꯃꯁꯤ ꯀꯩꯗꯧꯔꯤꯒꯦ ꯀꯩꯝꯇ ꯉꯥꯡꯉꯣꯏ ꯃꯥ ꯑꯩ ꯏꯇꯣꯟꯗꯅꯦ ꯋꯥꯔꯤ ꯁꯥꯗꯣꯏꯁꯦ ꯊꯝꯃꯒꯦꯀꯣ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯀꯣ ꯃꯥꯁꯦ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯠꯂꯦ ꯑꯩꯒ ꯃꯥꯒ ꯎꯅꯕꯁꯦ ꯗꯦꯠꯁꯦ ꯃꯥꯅ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯦꯞꯄꯛꯇꯣꯏꯅꯦ ꯑꯩꯅ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯦꯞꯄꯛꯇꯣꯏꯅꯦ ꯑꯗꯨꯒ ꯈꯨꯠ ꯍꯥꯏꯅꯔꯒ ꯆꯪꯅꯈꯤꯗꯣꯏꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯏꯀꯥꯏ ꯊꯤꯒꯟꯕ ꯀꯣꯏꯕꯒꯤ ꯑꯋꯥꯕ ꯃꯊꯪ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯃꯗꯤ ꯑꯩ ꯄꯟꯅꯤꯡꯗ꯭ꯔꯕꯅꯦ ꯑꯗꯣ ꯃꯁꯤꯡ ꯊꯤꯕꯗ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯎꯠꯂꯒꯦ ꯃꯥ ꯀꯣꯏꯔꯨꯕꯗꯒꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯗꯣꯈꯥꯅꯤ ꯃꯥꯅ ꯄꯤꯔꯝꯃꯤꯁꯦ ꯀꯣꯜ ꯇꯧꯔꯝꯒꯦ ꯄꯥꯏꯈꯠꯂꯛꯇꯧꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯁ ꯁꯤꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯅꯦ ꯇꯣ ꯀꯛꯊꯠꯂꯦ ꯇꯣ ꯌꯥꯗꯦꯕ ꯁꯤꯃꯗꯤ ꯌꯥꯗꯕꯅꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯁꯤꯃꯗꯤ ꯌꯥꯗꯕꯅꯦ ꯄꯥꯏꯔꯦ ꯍꯜꯂꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝꯕꯨ ꯀꯥꯏꯗ ꯂꯩꯕꯤꯔꯤꯒꯦ ꯑꯁ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯤꯌꯦ ꯀꯣꯏꯅꯕꯁꯤꯕꯨ ꯐꯣꯟꯒ ꯁꯨꯛꯇꯧ ꯇꯧꯅꯔꯛꯇꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ ꯑꯩꯈꯣꯏꯕꯣ ꯀꯅꯥꯅꯣ ꯅꯨꯄꯥ ꯃꯈꯣꯟ ꯇꯥꯏꯗꯣ ꯏꯅꯥꯎꯄꯥꯒ ꯂꯩꯃꯤꯟꯅꯔꯤꯌꯦ ꯏꯅꯥꯎꯄꯥꯗꯤ ꯀꯩꯅꯣ ꯑꯁ ꯑꯩꯈꯣꯏ ꯅꯦꯅꯦꯕ ꯍꯣꯏꯗ ꯂꯣꯏ ꯈꯪꯉꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯅꯪ ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯛꯇꯅꯦ ꯑꯩꯒ ꯐꯝꯃꯤꯟꯅꯩ ꯀꯥꯟꯗꯁꯨ ꯅꯅꯥꯎꯄꯥ ꯃꯌꯥꯝ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯩꯁꯦ All Indians are my brother and sister ꯈꯪꯗ꯭ꯔꯦ ꯑꯁ ꯍꯣꯏꯗ ꯇꯥꯏꯅꯤꯡꯗ ꯌꯥꯏ ꯊꯝꯃꯣꯏ ꯑꯩꯁꯨ ꯅꯪ ꯅꯅꯥꯎꯄꯥ ꯁꯥꯕꯗ ꯕꯤꯛꯇꯤꯝ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯦ ꯊꯝꯃꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯋꯥꯕꯁꯦ ꯁꯤꯁꯨ ꯑꯩ ꯇꯦꯁ ꯃꯈꯜ ꯑꯃꯅꯦ ꯑꯗꯨꯝ ꯐꯖꯩ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯈꯥꯡꯉꯦ ꯄꯨꯡ 11 ꯇꯥꯔꯦꯕ ꯉꯁꯥꯏꯅ ꯄꯨꯡ 10ꯗ ꯍꯥꯏꯅꯒꯗꯣ ꯌꯦꯡꯉꯨꯅꯦ ꯁꯨꯡꯂꯥꯛ ꯂꯣꯏꯔꯦ ꯐꯣꯟꯁꯨ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯑꯗꯨꯝ ꯑꯩꯅ ꯉꯥꯏꯕ ꯇꯥꯅꯤꯕ
ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯅ ꯇꯧꯔꯒꯅꯦ ꯑꯩꯅ ꯉꯁꯥꯏ ꯗꯦꯠ ꯅꯍꯥꯟꯁꯦ ꯗꯦꯠ ꯊꯥꯅ ꯂꯩꯕꯅꯦꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯅꯨꯄꯤ ꯃꯌꯥꯝ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯤꯀꯥꯟꯗ ꯀꯥꯎꯊꯣꯛꯎꯔꯦꯕ ꯑꯩꯁꯦ ꯃꯥꯁꯦ ꯄꯨꯀꯥꯎꯗ ꯑꯗ ꯃꯥꯁꯦ ꯐꯣꯟ ꯇꯧꯁꯜꯂꯒ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯉꯝꯗ ꯌꯥꯗ꯭ꯔꯦꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯐꯣꯟꯗꯣ ꯍꯜꯂꯣ ꯍꯜꯂꯣ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛꯕꯨ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯀꯌꯥꯗ ꯍꯥꯏꯅꯈꯤꯕꯅꯣ ꯑꯩꯈꯣꯏ ꯑꯩ ꯁꯨꯝ ꯉꯥꯏꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯌꯧꯔꯦ ꯑꯩ ꯁꯨꯝ ꯂꯥꯛꯏ ꯂꯝꯕꯤꯗ ꯂꯩ ꯌꯧꯔꯛꯑꯕꯅꯤ ꯑꯁ ꯉꯥꯛꯇꯪ ꯉꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯑꯩ ꯌꯧꯔꯦ ꯍꯥꯏꯕ ꯑꯩ ꯁꯤ ꯂꯩꯇꯣ ꯈꯨꯗꯥꯔ ꯌꯦꯡꯉꯨꯇꯣ ꯅꯪ ꯎꯔꯦ ꯅꯪ ꯑꯗꯨ ꯂꯦꯞꯄꯤꯗꯣ ꯎꯔꯦ ꯍꯥꯏꯕ ꯑꯁ ꯅꯪ ꯅꯇꯣꯟ ꯂꯥꯎꯔꯣ ꯅꯪ ꯅꯇꯣꯟ ꯐꯝꯍꯧꯔꯣ ꯈꯪꯉꯕ ꯅꯣꯏ ꯅꯃꯥꯒꯗ ꯅꯣꯏ ꯅꯃꯥꯒ ꯐꯝꯍꯧꯔꯣ ꯅꯪ ꯑꯁ ꯆꯠꯂꯦ ꯊꯝꯃ ꯌꯥꯔꯦ ꯁꯤꯅ ꯅꯨꯄꯤ ꯁꯧ ꯌꯥꯝ ꯂꯥꯡꯕ ꯀꯣꯏꯔꯨꯕꯒꯤ ꯗꯁꯥꯅꯦ ꯑꯩ ꯀꯥꯎꯊꯣꯛꯎꯕꯅꯦ ꯇꯁꯦꯡꯅ ꯑꯩ ꯉꯁꯤ ꯎꯅꯕ ꯐꯪꯉꯔꯣꯏ ꯃꯥ ꯁꯥꯎꯔ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ